ko. Ikut matang di kelabur, pamri sonale, kamu terkisingari, harulabi habalay. Si pamjaman na sakpa hitra so dum sa away. Lemay thakta kilabur, lemay thakta kilabur, pamri sonalay, kang terkisingari.
sinulay ko matang kilabo matang Madung sa kathalan ka may set to kathala ka madung da kanu sugai da cotton atala ga suga kanu tape na kam bhajan do ka
Ôi viêm đấy. Ôi mẹ viêm mà. Từ sao bà? Tao mê chút làn đấy. Ai mà. Masayadagi tumaga layba ꯏꯆꯥꯅꯨꯄꯥ ꯁꯟꯗꯥ ꯑꯣꯏꯕꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯧꯔꯛꯏꯅꯦ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯖꯥꯔꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯂꯣꯏꯔꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ When hunger meat foods return the o ko kanu ngarang comment thanambro hunger aina comment thangadabne adunane aina aigi video aigi last video ogibado ima kaithelgi video duda like amatang nabiramo aduga comment amtang thabiramo haibadi ina channel lo thiba phangnabagi soidna return tawdrake thank you lakbagi like amsu nabiramo ai comment bu thengaradi hekta sum ven tawjabani Arandagi thajana muna muna nilaka matanggi kinahu mắm sao rồi mắm sao rồi 그거는 뚝막이 한다고 시간을 갖고 계시고 시달을 맘 खाएगा मम
ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯑꯦ ꯕꯤ ꯁꯤ ꯎꯝ ꯑꯦ ꯕꯤ ꯁꯤ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯝ ꯆꯥꯗꯣꯏꯔꯣ ꯃꯝ ꯃꯝ ꯆꯥꯗꯣꯏꯔꯥ ꯍꯧꯖꯤꯛ ꯆꯥꯔꯣꯏꯗ꯭ꯔꯥ कमेंट देखा जाए ना सुष्मिता अहोंगम चे ꯈꯪꯗꯦꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯊꯥꯕꯁꯤꯗꯕꯨ ꯃꯤ ꯂꯥꯛꯄꯤꯗ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯈꯪꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯍꯥꯏꯔꯦ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯏꯔꯣꯜꯂꯦ ꯑꯉꯥꯡ ꯑꯅꯤ ꯆꯥꯛ ꯆꯥꯔꯔꯣꯏꯅ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯇꯨꯝꯈ꯭ꯔꯦꯅ ꯑꯗꯣ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏꯅꯤ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯂꯤꯂꯥꯅꯣ ꯉꯁꯤ ꯑꯍꯤꯡ ꯇꯨꯝ ꯐꯪꯉꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯞꯇꯥꯏ ꯇꯨꯝꯃꯨꯔ ꯃꯣꯏ ꯃꯅꯥ ꯁꯤꯡꯉꯤ ꯍꯧꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛꯇ ꯈꯪꯗ꯭ꯔꯦꯗ ꯊꯦꯡꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯗ ꯑꯩ ꯇꯧꯕꯕꯨꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩ ꯍꯥꯏꯕꯨ ꯚꯤꯗꯤꯑꯣꯗ ꯈꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔ ꯂꯣꯏꯔꯦ ꯂꯥꯏꯐꯇꯗꯤ ꯑꯗꯨꯝ ꯄꯪꯊꯥꯗ ꯊꯥꯕ ꯍꯥꯏꯗꯨꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃꯛꯄꯨ ꯅꯨꯡꯉꯥꯏꯕꯅꯤ ꯃꯣꯏ ꯑꯩ ꯍꯥꯏ ꯀꯥꯟꯅꯗꯦ ꯉꯁꯤꯁꯦ ꯈꯔ ꯉꯟꯅ ꯇꯨꯝ ꯐꯪꯗꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯑꯗꯨ ꯀꯩꯅꯣ ꯎꯗ꯭ꯔꯦꯅꯦ ꯃꯃꯥꯏ ꯎꯗ꯭ꯔꯦ ꯇꯞꯇꯥꯏ ꯇꯨꯝꯃ ꯍꯧꯒꯠꯂꯛꯏꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯉꯝꯃꯔꯣꯏ ꯃꯁꯛ ꯆꯪꯉꯁꯦ ꯑꯃ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯄꯨꯡꯃꯝ ꯃꯝꯕꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯆꯦ ꯆꯥꯛ ꯂꯥꯝꯃꯦꯀ ꯃꯣꯏꯗꯤ ꯆꯥꯛꯇꯤ ꯍꯥꯏꯔꯛꯑꯣꯏꯕ ꯑꯣꯏꯗꯕꯗ ꯁꯪꯒꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤꯅꯣ ꯕ꯭ꯔꯦꯗ ꯕꯇꯔ ꯀꯥꯏꯅ ꯀꯔꯤꯅꯣ ꯑꯗꯨꯝ ꯇꯧꯒꯅꯦꯕ
ꯅꯨꯡꯗꯥꯡꯒꯤ ꯍꯥꯏꯉꯩ ꯃꯄꯥꯗꯅꯤ ꯃꯣꯏ ꯍꯥꯏꯗꯣꯏꯁꯦ ꯕꯥꯔꯣ ꯇꯥꯔꯐꯥꯎꯗ ꯁꯪꯒꯣꯝ ꯊꯛꯀꯅꯦ ꯁꯪꯒꯣꯝ ꯍꯣꯔꯂꯤꯛꯁ ꯕꯇꯔ ꯑꯗꯨ ꯑꯗꯥ ꯀꯣꯝꯄ꯭ꯂꯥꯟ ꯍꯥꯏꯅ ꯑꯩꯁꯦ ꯑꯃꯨꯛꯀ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯀꯣ ꯀꯥꯏꯅ ꯐꯃꯨꯡ ꯀꯥꯈꯠꯆꯔꯛꯏꯅꯦꯕ ꯑꯗꯨꯒ ꯃꯥ ꯏꯅꯣꯏ ꯅꯣꯏꯅ ꯍꯧꯒꯠꯂꯛꯏ ꯆꯥꯛ ꯇꯣꯛꯑꯕꯣ ꯁꯨꯁꯃꯤꯇꯥ ꯂꯣꯏꯔꯕꯣ ꯇꯨꯕꯨ ꯂꯥꯏꯛꯁ ꯌꯥꯝꯃꯤꯍꯦ ꯑꯩꯒꯤ ꯂꯥꯏꯛꯁꯦ ꯌꯥꯝꯃꯤ 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 ꯇꯨ ꯂꯥꯏꯛ ꯑꯣꯏꯁꯨ ꯊꯥꯒꯠꯆꯔꯤ ꯑꯧ ꯇꯣꯛꯑꯦ ꯐꯅꯤꯔ ꯆꯥꯔꯦ ꯑꯩꯅ ꯉꯁꯤꯁꯦ ꯗꯤꯟ ꯑꯃꯅꯤ ꯃꯤꯒꯤ ꯂꯥꯏꯐꯀꯁꯦ ꯀꯃꯦꯟ ꯑꯗꯨꯝꯕꯨꯗꯤ ꯌꯥꯎꯔꯝꯃꯤꯗ ꯌꯥꯎꯕꯕꯨꯗꯤ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯑꯗꯨꯒ ꯅꯦꯠ ꯂꯣꯏꯗꯅꯕꯅꯦꯅꯀꯣ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯃꯤꯗꯤ ꯊ꯭ꯔꯤ ꯍꯧꯖꯤꯛꯅ ꯇꯨ ꯚꯤꯗꯤꯑꯣ ꯅꯝꯕꯨꯗꯤ ꯅꯝꯃꯨꯔꯦꯕ ꯑꯩꯁꯦ ꯑꯌꯨꯛꯇ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯗ꯭ꯔꯦꯅ ꯇꯣꯛꯑꯦ ꯑꯃꯨꯛ ꯐꯖꯅ ꯍꯌꯦꯡ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣ ꯕꯤꯠꯀ ꯂꯩꯇꯦꯗ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣꯝ ꯇꯧꯔ ꯂꯩꯔꯦ ꯏꯁꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯞ ꯊꯥꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯀꯣꯡꯒꯥꯏ ꯌꯥꯗꯕ ꯀꯣꯡꯒꯥꯏ ꯚꯤꯗꯤꯑꯣꯗꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤꯁꯦ ꯍꯥꯏꯗꯤ ꯑꯗꯣ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯌꯨꯝꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯀꯌꯥ ꯉꯁꯤꯁꯦ ꯇꯧꯔꯒꯦꯅ ꯇꯧꯖꯕꯗꯣ ꯇꯧꯈꯠꯂꯨꯔꯒ ꯐꯖꯗ꯭ꯔꯦꯅ ꯑꯃꯨꯛ ꯇꯣꯛꯑꯦ ꯏꯃꯥ ꯆꯠꯂꯣ ꯕꯕꯥ ꯃꯅꯥꯛ ꯆꯠꯂꯣ ꯆꯦꯆꯦ ꯍꯣꯏ ꯃꯅꯥꯛ ꯆꯠꯂꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯇꯧꯔꯣ ꯅꯣꯏꯗꯤ ꯑꯉꯥꯡ ꯌꯨꯝ ꯐꯦꯃꯤꯂꯤꯗꯗ ꯑꯦꯅꯤ ꯇꯧꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯦ ꯅꯪꯒꯤ ꯚ꯭ꯌꯨꯗꯨ ꯌꯥꯝ ꯐꯖꯕꯗꯣ ꯗꯣꯂꯔ ꯆꯪꯍꯧꯕ꯭ꯔꯣ ꯑꯗꯨꯝ ꯈꯔ ꯈꯔ ꯆꯪꯉꯤꯗ ꯑꯩꯅ ꯂꯥꯏꯐ ꯊꯥꯏꯁꯤꯅ ꯃꯔꯝ ꯑꯇꯣꯞꯄ ꯑꯃꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯃꯤꯅ ꯚꯤꯗꯤꯑꯣ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ ꯀꯨꯟꯊ꯭ꯔꯥꯅꯤꯗ ꯚꯤꯗꯤꯑꯣ ꯀꯨꯟꯊ꯭ꯔꯥ ꯅꯝꯃꯤ ꯑꯩꯅ ꯊꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯤ ꯄꯨꯟꯁꯤꯔꯣꯜ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯁꯣꯔꯠ ꯁꯦꯝꯕꯩ ꯑꯗꯨꯅ ꯐꯔꯕꯅꯤꯗ ꯑꯩꯒꯤꯗꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯅ ꯏꯁꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯌꯦꯅ ꯏꯆꯥꯅꯨꯄꯤꯅ ꯄꯪꯀꯛꯇ ꯀꯛꯈꯤꯅ ꯑꯝꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯑꯃ ꯇꯧꯋꯦ ꯑꯅꯤꯇꯥ ꯍꯣꯏ ꯀꯩ ꯍꯣꯏꯁꯨ ꯀꯩꯀꯩ ꯌꯥꯝ ꯁꯦꯝꯃꯦ ꯀꯥꯏꯅ ꯑꯩꯁꯨ ꯃꯣꯏꯒꯤ ꯁꯣꯠꯀꯗꯣ ꯇꯧꯒꯦ ꯀꯥꯏꯅ ꯐꯝꯃꯒ ꯍꯥꯏꯐꯦꯠ ꯇꯧꯈꯠꯂꯨꯔꯦ ꯏꯁꯨ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯒꯗꯤ ꯄꯤꯁꯨꯝꯁꯦ ꯑꯝꯇ ꯌꯥꯎꯔꯝꯗꯕ ꯋꯥꯅꯤ ꯈꯪꯗꯦꯗ
ꯏꯆꯥ ꯅꯨꯄꯤꯅ ꯃꯃꯥ ꯅꯪ ꯏꯀꯥꯏꯗ꯭ꯔꯥꯌꯦ ꯇꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩ ꯄꯨꯟꯁꯤꯔꯣ ꯅꯪ ꯉꯁꯥꯏꯒꯤ ꯍꯤ ꯇꯣꯡꯕꯩꯗꯣ ꯃꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯗꯨ ꯀꯌꯥꯝ ꯍꯥꯞꯅꯕꯅꯦꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯣꯏꯅ ꯇꯀꯅꯤꯛꯀꯤ ꯄꯣꯁ ꯇꯧꯁꯤ ꯍꯥꯏꯒ ꯀꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩ ꯅꯣꯛꯅꯤꯡ ꯃꯟꯒꯤꯗꯅ ꯑꯩꯅ ꯅꯣꯛꯏꯕꯗꯣ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅ ꯏꯆꯦ ꯄꯨꯟꯁꯤꯔꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯔꯣꯟꯕ ꯑꯩꯅ ꯊꯤꯟꯕꯤꯔꯒꯦ ꯄꯨꯟꯁꯤꯔꯣꯒꯤ ꯏꯔꯣꯟꯕ ꯑꯩꯁꯨ ꯏꯔꯣꯜꯂꯦ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥꯅ ꯑꯍꯣꯡ ꯑꯃꯅ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯂꯤꯂꯥ ꯑꯃꯅꯤ ꯁꯩꯇ ꯑꯗꯩꯗꯤ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯛꯑꯦ ꯊ꯭ꯔꯤ ꯂꯥꯏꯛ ꯁꯤꯁꯇꯔ ꯏꯆꯦ ꯈꯪꯗꯦꯗ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯒꯦ ꯇꯧꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯕꯅꯤ ꯑꯦꯁ ꯄꯤ ꯄꯣꯏꯦꯝ ꯊꯦꯡꯀ꯭ꯌꯨ ꯑꯦꯁ ꯄꯤ ꯀꯩꯅꯣꯅꯦ चीचे हो जाओ चीचे हो जाओ एस पी जी थैंक यू आप आने के लिए असमीज मुझे मालूम है कि बोलना नहीं आता वही प्रॉब्लम ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥ ꯑꯩ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯦ ꯆꯤꯛꯀꯦꯟ ꯀꯥꯡꯍꯧ ꯑꯣꯏꯅ ꯆꯥꯔꯦ ꯆꯤꯛꯀꯦꯟ ꯀꯥꯡꯍꯧ ꯑꯣꯏꯅ ꯆꯔꯥ ꯍꯦꯜꯂꯦ ꯆꯤꯛꯀꯦꯟ ꯀꯥꯡꯍꯧ ꯑꯣꯏꯅ ꯆꯥꯔꯦ ꯑꯩꯁꯦ ꯆꯔꯥ ꯍꯦꯜꯂꯒ ꯀꯃꯥꯏꯅ ꯆꯤꯛꯀꯦꯟ ꯀꯥꯡꯍꯧ ꯆꯥꯗꯣꯏꯅꯣ ꯏꯆꯥꯄꯨꯟꯁꯤ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯄꯣꯏꯝ ꯑꯗꯩꯗꯤ ꯏꯃꯥ ꯇꯨꯃꯤꯟꯅ ꯄꯄꯥ ꯑꯣꯏ ꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯑꯗꯩ ꯁꯨꯁꯃꯤꯇꯥꯅꯕ ꯑꯊꯦꯡꯕꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯏꯆꯦ ꯑꯁ ꯅꯣꯏꯁꯨ ꯃꯇꯥ ꯆꯥꯎꯑꯣꯅ ꯍꯥꯏꯔꯛꯏꯍꯦ ꯊꯦꯡꯕꯒꯤ ꯀꯥꯡꯕꯨꯅꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯐꯔꯕꯅꯤꯗ ꯈꯔ ꯈꯔ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯕꯁꯦ ꯅꯣꯡꯉꯥꯜꯂꯒ ꯆꯔꯥ ꯍꯦꯟꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯀꯩꯒꯨꯝꯕ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥ ꯌꯥꯝ ꯆꯥꯔꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯆꯤꯛ ꯁꯥ ꯇꯧꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯆꯥꯔꯁꯨ ꯆꯤꯛ ꯁꯥ ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯕ ꯃꯥꯜꯂꯦꯕ ꯑꯩꯁꯦ ꯑꯗꯣ ꯈꯔꯗꯤ ꯆꯥꯒꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯉꯥ ꯅꯨꯡꯁꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯈꯣꯡ ꯊꯥꯡ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯈꯣꯡ ꯈꯨꯠꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯦꯁ ꯄꯤ ꯄꯣꯏꯦꯝ ꯒꯦꯝ ꯑꯣꯚꯔ ꯑꯦꯟ ꯗꯥꯟꯁ ꯁꯤ ꯅꯨꯄꯤꯁꯤꯒ ꯅꯣꯏ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯇ꯭ꯔꯤꯄꯨꯔꯥ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅꯤ ꯍꯦꯜꯂꯣ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯁꯨꯃꯤꯇꯥꯅ ꯆꯥꯛ ꯈꯛ ꯏꯁꯀꯤꯞ ꯇꯧꯕꯤ ꯆꯥꯛ ꯈꯛ ꯆꯥꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯄꯣꯠꯇ ꯆꯔꯥ ꯂꯣꯏꯔꯦꯕ ꯑꯩꯁꯨ ꯆꯥꯛ ꯉꯁꯤꯗꯤ ꯑꯩ ꯉꯁꯤ ꯏꯔꯣꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯩꯅ ꯆꯥꯒꯦꯅ ꯆꯥꯗꯤ ꯃꯌꯥꯝ ꯆꯥꯅꯦꯕ ꯑꯗꯣ ꯈꯖꯤꯛꯇꯪ ꯆꯥꯔꯒ ꯇꯣꯛꯑꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯛꯆꯥꯡꯁꯦ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯍꯦꯜꯂꯗꯤ ꯆꯤꯟꯖꯥꯛ ꯌꯥꯝ ꯀꯛꯄꯅꯤ ꯑꯗꯨꯅꯦꯕ ꯑꯩꯁꯦ ꯑꯩꯒꯤ ꯚꯥꯞꯇꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯁꯨ ꯋꯥꯔꯤ ꯁꯥꯕꯗ ꯌꯨꯔꯤꯛ ꯑꯦꯁꯤꯠ ꯍꯦꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯅ ꯑꯍꯥꯎ ꯑꯍꯥꯎꯕꯁꯦ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥ ꯑꯗꯩꯗꯤ ꯍꯋꯥꯏ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕ ꯃꯥꯜꯂꯦꯕ ꯁꯨꯃꯥꯏꯅ ꯂꯩꯇꯦꯆꯦ ꯇꯧꯍꯜꯂꯛꯎꯅꯦ ꯀꯃꯥꯏꯅ ꯇꯧꯍꯟꯁꯤꯒꯦ ꯑꯩꯕꯣ ꯂꯩꯔꯤꯕ ꯈꯪꯗꯦ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯍꯦꯔꯣ ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯒ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯌꯥꯗꯣꯏꯕ ꯀꯞꯄꯤ ꯌꯦꯡꯉꯨ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯁ꯭ꯀꯨꯜꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯀꯥꯕ ꯅ꯭ꯌꯨ ꯑꯦꯗꯃꯤꯁꯟ ꯇꯧꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯍꯣꯝꯋꯥꯔꯛꯀ ꯄꯤꯁꯜꯂꯛꯑꯦꯅ ꯍꯥꯏꯔꯒ ꯉꯁꯤ ꯉꯟꯇꯥꯅ ꯇꯨꯝꯊꯣꯛꯈ꯭ꯔꯕ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯉꯝꯅ ꯅꯦꯅꯦ ꯀꯦ.ꯑꯦꯝ.ꯁꯤ ꯍꯥꯏꯔꯦ ꯁꯨꯁꯃꯤꯇꯥꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯧꯏꯅꯦ ꯑꯗꯨꯅꯦꯕ ꯍꯋꯥꯏ ꯅꯨꯡꯉꯥꯏ ꯍꯦꯛ ꯆꯥꯕꯗ ꯀꯩꯅꯣ ꯇꯧꯕ ꯑꯗꯩꯗꯤ ꯄꯨꯂꯩ ꯃꯇꯝꯗ ꯑꯩ ꯅꯍꯥꯟꯃꯨꯛ ꯆꯍꯤꯗꯁꯨ ꯑꯩꯅ ꯈꯣꯡꯁꯦ ꯄꯨꯔꯥ ꯄꯪꯊꯔ ꯅꯥꯔꯨꯕꯗꯣ ꯄꯨꯂꯩ ꯃꯇꯝꯗꯅꯦꯕ ꯄꯨꯂꯩ ꯆꯥꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯠꯂꯩꯅꯕꯒꯨꯝꯕ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯔꯣꯜ ꯌꯥꯔꯗꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯏꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯗ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯕꯨ ꯍꯦꯛ ꯐꯪꯉꯗꯤ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯅ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯇꯧꯔꯛꯀꯅꯤ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯗꯤ ꯑꯩꯒꯤ ꯂꯦꯡꯗꯕ ꯍꯥꯏꯕꯗꯤ ꯁꯥꯊꯤꯅ ꯑꯩꯒꯤ ꯂꯦꯡꯗꯕ ꯑꯩꯅ
ꯑꯃ ꯆꯣꯡꯉꯁꯨ ꯐꯠ ꯂꯥꯎꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯎ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯃꯤ ꯃꯌꯥꯝ ꯃꯤꯅ ꯀꯃꯦꯟ ꯑꯃ ꯇꯧꯔꯛꯄꯗ ꯁꯛ ꯂꯥꯎ ꯐꯪꯕ ꯈꯪꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯦꯕ ꯀꯅꯥꯒꯨꯝꯅ ꯂꯩꯗꯅ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯃꯦꯟ ꯑꯃ ꯏꯔꯒ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕꯕꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯕ ꯃꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯟꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯆꯞ ꯆꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯇꯥ ꯄꯨꯟꯁꯤꯔꯣꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯒ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯁꯤꯗꯅ ꯍꯌꯦꯡ ꯑꯗꯨꯝ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯅꯤ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯑꯦꯁ ꯄꯤ ꯍꯦꯜꯂꯣ ꯑꯦꯁ ꯄꯤ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯀꯥꯏꯗ ꯇꯝꯒꯦ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎꯊꯥꯕꯜ ꯀꯩꯅꯣꯁꯤꯒꯅꯤ ꯁꯨꯝ ꯃꯆꯦꯅ ꯇꯝꯕꯗꯨꯒ ꯑꯗꯨꯝ ꯇꯝꯍꯜꯂꯦ ꯁꯤꯁꯇꯔꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯏꯆꯦ ꯑꯉꯥꯡꯁꯦ ꯑꯦꯜ ꯕꯤꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯔꯦ ꯅꯣꯡꯃ ꯍꯥꯏꯔꯛꯀꯦ ꯑꯗꯩ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡ ꯑꯃꯅ ꯆꯦ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯅꯤꯡꯉꯕ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯑꯩꯗꯤ ꯈꯪ ꯄꯣꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯁꯤꯁꯇꯔ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯗꯤꯄꯔ ꯂꯥꯏꯐꯁꯇꯥꯏꯜꯒꯤ ꯁꯣꯔꯠ ꯑꯃꯗ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯅꯤ ꯁꯣꯔꯠꯇ ꯖꯣꯏꯟ ꯇꯧꯕꯁꯦ ꯏꯇꯥ ꯈꯪꯗꯦ ꯍꯦꯛꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯣꯔꯠꯇꯕꯨ ꯖꯣꯏꯟ ꯇꯧꯔꯗꯤ ꯅꯣꯡꯉꯥꯜꯂ ꯍꯦꯛꯇ ꯃꯥꯡꯈꯤꯕꯒꯨꯝꯕ ꯍꯦꯛꯇ ꯇꯧꯋꯦꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯁꯣꯔꯠꯇ ꯖꯣꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯇꯤꯄꯨꯔꯥꯅ ꯍꯟꯕꯤꯈ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯍꯌꯦꯡꯁꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯕ ꯅꯦꯅꯦ ꯑꯉꯥꯡ 15ꯅꯤ ꯌꯥꯝꯗꯕꯅꯤ ꯌꯥꯝꯗꯦ ꯑꯩ ꯏꯆꯥ 15 ꯈꯛꯇꯅꯤ ꯌꯥꯝ ꯂꯤꯛꯆꯩ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯕꯨꯗꯤ ꯁꯨꯔꯦ ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯀꯥꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯀꯥꯈꯤꯕꯒꯤ ꯄꯨꯡ 10ꯗꯩ ꯀꯥꯏꯑꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯡ 7ꯗꯩ ꯀꯥꯒꯗꯧꯕ ꯑꯗꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤ ꯃꯥ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯄꯨꯡ 2ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯍꯧꯒꯦ ꯍꯥꯏꯔꯗꯤ ꯇꯧꯕ ꯌꯥꯕꯅꯦꯕ ꯑꯗꯨꯒꯤ ꯉꯁꯥꯏꯁꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯇꯧꯕꯗꯣ ꯃꯑꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯐꯣꯟꯁꯤꯁꯨ ꯈꯤꯇꯪ ꯕꯦꯔꯥ ꯑꯃ ꯃꯥꯏ ꯃꯤꯠꯀꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯒ ꯃꯩꯈꯨ ꯀꯥꯕꯗꯧꯅ ꯏꯇꯧ ꯇꯧꯋꯦꯕ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯋꯥꯔꯤꯗꯤ ꯌꯥꯝ ꯐꯖꯕ ꯑꯩꯁꯦ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯒꯤ ꯊꯃꯣꯏꯗ ꯃꯤꯄꯥꯏꯗꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯈꯔ ꯑꯩꯅ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯋꯥ ꯉꯥꯡꯕꯗ ꯍꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯂꯦꯞꯄꯗꯤ ꯋꯥ ꯉꯥꯡꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯠꯂ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒꯤꯅꯦ ꯏꯆꯦ ꯇꯤꯄꯨꯔꯥꯅ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯔꯣꯜꯕꯨ ꯍꯥꯏꯔꯦ ꯑꯗꯩ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯅ ꯁ꯭ꯀꯨꯜ ꯀꯥꯔꯃꯤꯅ ꯆꯦ ꯀꯣꯛꯀꯗꯣ ꯈꯔ ꯋꯥꯏ ꯁꯪꯕ꯭ꯔꯥ ꯈꯔꯗꯤ ꯋꯥꯏ ꯁꯪꯉꯦ ꯑꯗꯣ ꯋꯥꯏꯗꯤ ꯁꯪꯉꯦ ꯍꯥꯏꯕꯨ ꯑꯩꯒꯤ ꯑꯆꯧꯕ ꯋꯥꯏ ꯁꯪꯗꯕ ꯑꯃꯒ ꯂꯩꯔꯤꯌꯦ ꯑꯩꯒꯤ ꯑꯗꯨꯒꯤꯗꯣ ꯃꯦ ꯊꯥꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯋꯥꯔꯤꯁꯦ ꯂꯣꯏꯈꯤꯔꯣꯏ ꯑꯩ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯣꯡꯃ ꯂꯤꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯑꯃꯈꯛꯀ ꯂꯩꯖꯔꯤ ꯁꯥꯊꯤꯅ ꯏꯆꯥꯎ ꯆꯥꯎꯉꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯐꯨꯡꯕ꯭ꯔꯪꯅꯕ ꯋꯥꯈꯜꯗ ꯈꯤꯇꯪ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯂꯩꯔꯤꯑꯕ ꯑꯩꯁꯦ ꯅꯣꯛꯀꯦꯁꯨ ꯉꯝꯗꯕ ꯀꯞꯀꯦꯁꯨ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯤ ꯑꯗꯩꯗꯤ ꯌꯥꯕꯅꯤ ꯑꯩꯒꯤꯗꯤ ꯃꯥꯡꯗꯦꯗ ꯑꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯣꯔꯠ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯕꯗ ꯀꯅꯥ ꯀꯅꯥꯅ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯕꯅꯤꯅꯦ ꯄꯪꯀꯥꯗ ꯀꯥꯔꯛꯄꯗꯣ ꯑꯗꯨꯅ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯀꯔꯤꯗ ꯁꯣꯔꯠ ꯑꯃ ꯌꯦꯡꯉ ꯇꯧꯔꯛꯄꯁꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯉꯥꯜꯂ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯀꯩꯅꯣꯝ ꯇꯧꯋꯤ ꯈꯪꯗꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯁꯃꯤꯇꯥꯅ ꯍꯣꯠꯅꯔꯣ ꯍꯣꯠꯅꯔꯣ ꯑꯗꯨꯅꯤ ꯑꯩꯒꯤ ꯊꯥꯔꯕꯣ ꯊꯥꯔꯛꯑꯦ ꯌꯥꯕꯅꯤ ꯑꯩꯒꯤꯗꯤ ꯃꯥꯡꯗꯦꯗ ꯐꯖꯅ ꯍꯣꯠꯅꯔꯣ ꯍꯣꯠꯅꯔꯣ ꯁꯨꯁꯃꯤꯠ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩ ꯁꯨꯔꯕꯅꯤꯁꯦ ꯏꯆꯥꯅꯨꯄꯤ 12 ꯑꯦꯛꯖꯥꯝ ꯐꯥꯏꯅꯦꯜ ꯊꯥꯈꯤꯕ
ꯑꯗꯨꯒꯤ ꯅꯍꯥꯟꯈꯣꯏꯗꯤ ꯇꯦꯟ ꯄꯥꯁ ꯇꯧꯕ ꯈꯣꯠꯄ ꯑꯇꯩ ꯅꯍꯥꯟꯉꯩꯅ ꯋꯥꯔꯤ ꯃꯅꯤ ꯇꯨꯌꯦꯜꯞ ꯂꯣꯏꯕꯒꯤꯁꯦ ꯀꯔꯤ ꯇꯝꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯒꯤ ꯇꯦꯟꯁꯟ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩꯗꯤ ꯆꯦ ꯇ꯭ꯔꯤꯄꯣꯅ ꯍꯥꯏꯕ ꯁꯤꯁꯇꯔꯒꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯗꯨꯝ ꯂꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯁꯣꯔꯠꯇꯣ ꯀꯝꯄ꯭ꯂꯤꯠꯂꯤ ꯚ꯭ꯌꯨ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯆꯨꯝ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯁꯣꯔꯠꯀ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯜꯂꯝꯕꯅꯤ ꯍꯟꯗꯛꯁꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯇꯧꯁꯜꯂꯕꯅꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯥꯅ ꯕꯥꯏ ꯀꯩꯅꯣ ꯕꯥꯏꯒ ꯍꯥꯏꯒꯠꯂꯦ ꯇꯧꯕꯤꯂꯥꯁꯦ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯑꯒ꯫ ꯇ꯭ꯔꯥꯏꯄꯨꯟꯁꯣꯔꯒꯤ ꯂꯩꯔꯪꯗꯣ ꯁꯣꯔꯠ ꯐꯖꯅ ꯐꯅ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ? ꯏꯁꯪ ꯀꯥꯔꯛꯇꯕ꯭ꯔꯕ ꯃꯈꯥꯗꯒ? ꯒꯨꯗ ꯅꯥꯏꯠ ꯆꯦ, ꯅꯥꯏꯠ ꯒꯨꯗ ꯉꯥꯏꯈꯣꯗꯥ꯫ ꯃꯤꯗꯤ ꯀꯩꯒꯤꯅꯣ ꯌꯨꯇꯨꯞꯀ ꯇꯣꯛꯑꯒ ꯀꯩꯅꯣꯗꯒ ꯐꯦꯁꯕꯨꯛꯇꯒ ꯑꯦꯀꯥꯎꯟ ꯍꯥꯡꯉꯦ ꯀ ꯌꯥꯝ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯁꯣꯔꯠꯁꯨ ꯗꯥꯎ ꯌꯥꯔꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯕ ꯌꯥꯎꯕꯅꯤ꯫ ꯑꯗꯨꯅꯦꯕ ꯇꯜꯂꯦꯗ ꯃꯣꯏ ꯗꯣꯂꯔ ꯑꯃ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯀꯤ ꯄꯩꯁꯥ ꯑꯅꯤ ꯄꯨꯟꯕꯗ ꯄꯩꯁꯥ ꯂꯨꯄꯥ ꯑꯃ ꯐꯥꯕꯗ ꯊꯥ ꯑꯃ ꯆꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯈꯪꯗꯦꯗ ꯁꯤꯅ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔ ꯂꯩꯔꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯌꯦꯡꯁꯦ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯦ ꯋꯥꯔꯤ ꯌꯥꯝ ꯃꯆꯦ ꯃꯉꯥꯒꯤ ꯈ꯭ꯋꯥꯏ ꯑꯇꯣꯝꯕꯤꯗꯣ ꯀꯨꯏꯔꯦꯀꯣ ꯆꯍꯤ 10 ꯀꯨꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯆꯤꯛꯄ ꯅꯥꯕ ꯑꯃ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯏ ꯅꯨꯡꯁꯤꯠ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯆꯠꯅ ꯅꯥꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯀꯨꯟꯕ ꯅꯠꯇ꯭ꯔꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯨꯝ ꯇꯧꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯁꯨꯝ ꯂꯥꯏ ꯇꯤꯟ ꯑꯃ ꯌꯦꯡꯍꯟꯕꯗ ꯃꯄꯥꯝꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯁꯂꯥꯏꯒꯤ ꯑꯣꯏꯕ ꯀꯩꯒꯨꯝꯕ ꯑꯃ ꯊꯦꯡꯅꯈꯤꯕ ꯂꯩꯕꯒꯤꯅꯦꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯦꯁꯦ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯂꯥꯏ ꯇꯤꯟ ꯑꯃ ꯇꯧꯕꯒꯤ ꯆꯥꯛꯊꯥ ꯑꯃꯇꯪ ꯇꯧꯑꯣꯅ ꯍꯥꯏꯔꯛꯄ ꯑꯗꯣ ꯆꯥꯛ ꯍꯦꯟꯖꯥꯡ ꯃꯊꯦꯜ 3 ꯑꯁꯦꯡꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯇꯧꯒꯗꯧꯕ ꯂꯩꯌꯦ꯫ ꯈꯣꯠꯂꯒ ꯇꯧꯒꯗꯧꯕ ꯒꯪꯒꯥꯔꯥꯅꯤꯁꯦ ꯂꯥꯛꯇꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯣ ꯒꯪꯒꯥꯔꯥꯅꯤꯗꯣ ꯂꯥꯛꯆꯔꯗꯤ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯒꯪꯒꯥꯔꯥꯅꯤꯒ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯅꯪ ꯇꯥꯕ꯭ꯔꯣ? ꯖꯦꯁꯅꯥꯅ ꯀꯧꯔꯤꯌꯦ꯫
ꯑꯩꯁꯨ ꯁꯣꯔꯠ ꯈꯔ ꯁꯦꯝꯃꯗꯝꯃꯦ ꯍꯧꯖꯤꯛ ꯁꯣꯔꯠꯇꯣ ꯚꯤꯗꯤꯑꯣꯗꯤ ꯂꯧꯊꯣꯛꯑꯒ ꯁꯣꯔꯠ ꯁꯦꯝꯕꯗꯣ ꯃꯥꯏꯁꯦ ꯈꯪꯆꯥꯎ ꯆꯥꯎꯔ ꯀꯤꯕ ꯑꯃ ꯌꯥꯎꯗꯅ ꯁꯦꯝꯗꯗꯅ ꯂꯩꯔꯦ